Hello everyone, welcome back. Maya. ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯉꯔꯥꯡ ꯍꯩꯖꯤꯡꯄꯣꯠ ꯑꯣꯏꯕꯅꯦ ꯑꯗꯣ ꯉꯁꯤꯗꯣ ꯂꯨꯍꯣꯡꯕ ꯑꯣꯏꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯀꯨꯡꯅ ꯑꯣꯏꯔꯦꯕꯀꯣ ꯃꯣꯏꯒꯤꯁꯦ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯗꯕꯅꯤꯅ ꯑꯗꯨꯅꯦ ꯃꯣꯏꯒꯤ ꯍꯩꯖꯤꯡꯄꯣꯠꯀ ꯂꯨꯍꯣꯡꯕꯒꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯧꯋꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯑꯥꯒꯤ ꯆꯠꯅꯕꯤꯒ ꯁꯤꯒꯤ ꯆꯠꯅꯕꯤꯒ ꯇꯣꯉꯥꯜꯂꯦꯕꯀꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯃꯤ ꯈꯪꯗꯕ ꯎꯗꯕ ꯃꯌꯥꯝꯗꯣ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯣ ꯁꯤꯁꯤꯒꯤ ꯃꯤꯠꯁꯦ ꯁꯦꯝꯕ꯭ꯔꯥ? ꯁꯦꯝꯗꯦ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯇꯦ ꯃꯤꯠ ꯁꯦꯝꯕ 인전이라. 잡라. ꯁꯤꯗ ꯅꯠꯇꯦ ꯑꯩꯅ ꯌꯨꯝ ꯕꯖꯥꯔꯗ ꯀꯩꯅꯣ ꯀꯃꯟ ꯑꯣꯏꯅ ꯑꯣꯏꯔꯛꯇꯣꯏꯁꯦ ꯍꯦꯟꯗꯩꯅꯦ ꯍꯥꯏꯕ ꯆꯝꯕꯁꯤꯅ ꯆꯠꯅꯔꯛꯇꯣꯏꯅꯦꯕ ꯌꯥꯛꯄꯗꯨꯗꯤ ꯉꯥꯛꯇꯪꯒꯤꯅ ꯍꯦꯛ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯍꯣꯏ rambi. Rambi. Kapai itu iya loh. ꯀꯔꯝꯕꯗ ꯌꯦꯡꯗꯣꯏꯅꯣ ꯁꯤꯅꯤ ꯃꯁꯥ ꯈꯨꯆꯥꯎꯁꯤꯡꯁꯦ ꯌꯦꯡꯉꯨ ꯍꯨꯏꯁꯤꯡꯁꯦ ꯃꯌꯥꯝ ꯁꯣꯝꯗ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤ ꯇꯧꯔꯤꯀꯥꯟꯗ ꯁꯣꯝꯗꯅ ꯃꯈꯝ ꯊꯥꯕꯒꯤ ꯆꯠꯄꯒꯤ ꯇꯧꯔꯤ ꯑꯩꯈꯣꯏ ꯁꯣꯝ ꯌꯥꯗꯦ ꯍꯥꯏꯕ Zabro. Zabro si topo yang dekat dia. Topo yang dekat dia. Les pun tu ibu. Lagu kau aku. Oh, ni topo video lagu. Hanjal mana dah ini? 한절 Advance lagi. 감사 짝그래 아우 야래 마닝 들어 야래 들어 ꯃꯥꯂꯦꯝ ꯉꯥꯟꯕꯤꯁꯦ ꯌꯥꯝ ꯍꯩꯅ ꯂꯩ ꯆꯞꯇ꯭ꯔꯦ ꯑꯃ ꯏꯅꯐꯤꯁꯦ ꯑꯃꯃꯨꯛ ꯁꯤꯗꯣꯛꯑꯒꯀꯣ ꯂꯦꯡꯗꯣꯏꯅꯦꯕ ꯃꯆꯥꯛ ꯂꯥꯛꯂꯤ ꯆꯥꯌꯥꯗꯤ ꯍꯥꯏꯕ ꯀꯅꯥꯅꯣꯅꯦ ꯇꯩꯆꯥ ꯃꯥꯏ ꯀꯩꯅꯣ ꯂꯨꯍꯣꯡꯅ ꯏꯅꯥꯎ ꯐꯤꯗꯣ ꯁꯦꯝꯕꯤꯔꯝꯃꯣꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯂꯤꯡꯅꯕ꯭ꯔꯥꯅꯦ Aduh kau yang bawa orang ni tak? Aduh kau yang siapa? Kau saya kena ngudi orang ya. Kau pun siapa kena kilo. Lady yang mana lady yang mau meter? Yang mana lady yang? Hajar lo frame hajar. Ang imay kita sama. Betul lo. Hajar lo. Yang semalam kita. Senior Palipaya Lucian. Orang juga orang. Berasa tamu tahu berasa. ꯂꯩ ꯂꯦꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯆꯥꯛ ꯆꯥꯔꯅꯤ Oh, kita ambil sebelum kita yang tu bos. Oh, ini. Wah, kena dah. Sana no kadang biro. Oh. Ngaya kena pamu poin. Biro pun apa ni?
mới thả rồi cái đây cho nóตัวอีกว่าอะไรชีวิตตุ้งกันสิบ ไปจัดเพื่อน mayam kaina lotion lore to kaina lotion bado moi gi dipo lotion pa ya de moi pan thui bi na ko le ha ye do di moi gabra wa si ta ni tu na mayam na haidi khang horen yeng ma confuse oi na na yo bane ba ko koi kasar mi sing na ko đây đó ăn được cái mình đi giao rồi hả bạn bor la em mayam koi maning lom de ina u ho de mayam ma khorum di haidi ko nga na kasali puthoi tana ko do moi gi kasali puthoi te to mura oi na ko putho khale mura moi kasali tong na da ba ma le mura oi na puthoi moi gi ti adu ga moi angam ba ni pa moi na ngam ba khara ta kina pi rak pato khoi du mai na khoi du kasali putho ko to bo do mai na moi mura putho pura to ine ba
Sini kaya ang ay eh. Pagtare. Board gini. Board nasi kan po ni nang yaw. Board ang shira ba? Board shira ba? Smiling ka to ba dito? Sinabi, buko sa 빨리 해. 아무 소리. 소라, 소리 빨리. 뭐 퍼센트 하기죠? 비마, 비마. 가비만 또. Khang mà này vừa. Mới không có để có là xiên cái này này phát ra. Xiên không? Xiên không có xiên được. Đáp rồi. Đi mà. Đuổi làm cái đâu đây. Đúng rồi. Đuổi. Riêng không? Lôi xa lục. Ê, khang rồi tuổi mày. Cameraman tuh mayam luhong lo ye moi luhong ba yam khena bagi ko aise ma thong rong kham da na ko video chang ka dre ko to ni mate ka ba ya ba di kapsara bani khoi luhong ba ga moi luhong ba yam khena ba do adu du gi ko da ba ji mau thing sa ni moi di luhong lo ba ga dhama na ko na sa ko ma le ba ko do ni mau thing ba mo sa ro ra ke tu ti Bố xí lo. Kim nhà thì không có lò là không phải
ꯗꯃꯥꯟ ꯃꯌꯨꯝ ꯌꯧꯔꯦꯕꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯃꯧ ꯉꯥꯏꯔꯤ ꯃꯧꯒ ꯄꯨꯟꯅ ꯃꯧ ꯆꯪꯉꯒ ꯑꯩꯈꯣꯏ ꯆꯪꯗꯣꯏꯅꯦ ꯃꯅꯤꯡꯗ ꯑꯗꯨꯅꯦ ꯍꯥꯟꯅ ꯆꯪꯉꯁꯦ ꯇꯤꯡꯊꯣꯛꯄꯅꯤꯅ ꯇꯤꯡꯊꯣꯛꯁꯦꯅ ꯂꯩꯕ ꯀꯩꯕ ꯌꯥꯝ ꯌꯥꯎꯅꯔꯦꯗꯤ ꯇꯧꯔꯝꯃꯦꯕ ꯃꯣꯏ ꯉꯁꯥꯏ ꯇꯧꯕ ꯑꯩꯈꯣꯏꯒꯤꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯍꯥꯏꯕ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯐꯖꯗ꯭ꯔꯥ ꯀꯩꯅꯥꯒꯤ ꯐꯔꯅꯤꯆꯔ ꯀꯩꯀꯥ ꯉꯔꯥꯡꯗꯩ ꯄꯨꯈ꯭ꯔꯕꯅꯦ ꯁꯤꯗꯤ ꯍꯣꯏ ꯑꯥꯔꯠꯁꯤꯒꯗꯤ ꯍꯥꯟꯅ ꯄꯨꯅꯩ ꯍꯥꯏ ꯑꯩꯈꯣꯏ ꯑꯥꯗꯅ ꯅꯨꯃꯤꯠꯇꯨꯒ ꯐꯖꯩ 제시만 제 판에 깨롱 홍도 있더라. 네, 근데 너무 제 근데 카피토 누가 이제 노가라 칼로 제 노노 세 레레 딸. 야래 아코이 밑자 탈래. 밑자 탈래 야래. कार नानो करे बस तारे 또 방음들 벌써 그래 बस लान कर बा अजु कोई कई था सतोय बा बस न सुंगाई बिद्रे इना न बस Kapura bara minangbo. खतंग खतंग का बुरी हमको पुदे Nasai ngai ne ba hala padu ne kapag nin tapang na tangai la han kasi ke gi ban ba. Kai kai na bilan na mira. नमदी
Ada. Kemana? ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯂꯨꯍꯣꯡꯕꯗ ꯁꯤꯅꯤꯗꯣ ꯑꯩ ꯉꯁꯥꯏ ꯃꯣꯏ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯄꯨꯟꯅ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯆꯠꯂꯝꯗ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯂꯝꯃꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯒꯤꯁꯤꯅ ꯍꯥꯏꯗꯤ ꯅꯨꯄꯥꯗꯣ ꯊꯣꯛꯈꯤꯕꯒ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯈꯔ ꯀꯨꯏꯅ ꯊꯣꯛꯏꯗꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯊꯣꯛꯈꯤꯕꯒ ꯊꯣꯛꯄꯗꯣ ꯑꯗꯨꯗꯨꯅ ꯇꯧꯔꯤꯅꯦ ꯄꯨꯟꯅ ꯆꯠꯄ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅꯤ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯑꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯃꯦꯀꯞꯁꯦ ꯄꯥꯝꯃꯨꯏꯅ ꯉꯥꯏꯍꯥꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯐꯣꯇꯣ ꯀꯥꯞꯇꯅ ꯂꯩꯔꯨꯔꯦꯕ ꯃꯌꯥꯝ ꯐꯣꯇꯣ ꯁꯥꯔꯁꯤꯒꯦ